Hauzik ahan badang ngasigi maru oiba pauseng. Assembly ke nongzu mifam ngasidagi haukre Manipur University kanba pami maralo nabadi VC hankiba tabani haina Chief Minister N Biren na phongdokre. Assembly ki mifam sangdokna ba wafam pukalakpada tabidi haibadagi opposition ki MLA sing house dagi mapan thokre bill ahum puthokre. Amadi government na mobile data internet service limit mangani thingkre. Karunjare ISTV Pauming Tabiriba Sumutaram Nokchare Hauzima Pungiba Pau Sitting Ani Lagadaba Assembly gi Nongzu Mifam Ngasidagi Hokre Lakidraba House ki member Oiramba Mi Mari Amadi Tamenlongi landslide tat Lakidraba Mi Mapan gi Mafam da Ikai Kumnabut Kre Lakidraba House ki member Mari Adudi Hanagi Chief Minister Oiramba Yes School Kendra gi RK Dorendra Hengang Kendra dagi Karakpa former Minister Dr. W Thoiba Singh Mao Kendra gi former Minister Sosho Lorho Amadi Hayo Kendra dagi former Minister N Komal Singh Hani House ki leader Suwariba Chief Minister N Biren Opposition ki leader Okram Ibobi Deputy Chief Minister Y Joy Kumar Amadi Speaker Y Khemsana Laikidraba House ki member Marina Hinglingai Matamda Tauramba Thabak Thoram Singh Ningsing Baga Luinana Makoina Tauramba Thabak Thoram Singh Su Singthake Laikidraba House ki member Mari Amadi Chaliba Thas ki Tang Tarada Tamenlongda landslide Thokpada Laikidraba Mi Mapan gi Mafamda Minute Ani Tumina Leptuna Awaba Phongdoke Chief Minister N Birena Manipur University ki VC ki wathok border issue na chingbagi matangda marik chumba wafam thamke Manipur University asi kanba pami maralaram labadi VC hankiba tabani University khaknatana leiriba issue khudimak leibaki ni khalaga opposition amadi ruling khaidana punna thabak tawminaduna afaba Manipur ama ohensi haike Ngasi Zatakiba Assembly Mifam Aduna Opposition Party ki Maikaidagi Sathariba Mifam asi Lebaki issue yamna leiba maramna Nimit nini khak session phamba asi 10 malli Nimit khara sangdokna ba khona biu haiba wafam thamke Speaker na Opposition ki wafam adu tang kulum doida issue sing khanaba matamda darga leirabadi matam sangdokna ba khona gi haiba wafam thamke Opposition Party ki Maikaidagi ngasimak session sangdokadaba matam adu laptop naba haibada thausade haibadagi Opposition ki MLA sing house dagi mapan thoke Tungda Manipur People Protection Bill 2018, Manipur Prohibition of Liquor Amendment Bill 2018, Manipur International University Bill 2018 House that introduced the Ukre. Manipur People Protection Bill 2018 asidi Chief Minister na Hill Area Committee da sinabinaba haizabadagi Speaker na ayaba pibaga loinana tangkulum da committee na report pirak na bakangan ke. Finance Portfolio Pariba Deputy Chief Minister YJ Kumana Committee on Accounts, Committee on Estimates and Committee on Public Undertaking Semnaba proposal Puthorakpada House na yaba pikre. Housing Manipur da tongan ba isu kaya gi matang da haurakliba irang asi namthanaba amadi nemthanaba amadi pamdaba maikairom da chatkidanaba Manipur sarkar na ngasdagi hauna nimit mangani mobile data internet service thingkre. Special Secretary Home KS Ragumani na thokiba order asigi matungina anti-social elements singna social media sijinnaduna miyamda irang hawanba yaba video kayamarum chaithokle haiba report phangbaga loinana social media asi tonga sandok hananabagi yamna laiba khulai ama oirakpa asina state asigi law and order gi phibamda akaiba chauna lakani masina miyamgi punsi lanthum mangan takhanbagi akiba lakpa nungsi sanana hingminariba singi marakta akaiba lakadaba anti-social elements singi thabak thoram singdagi Thignanaba temporary suspension of telecom services public emergency or public safety rule 2017 gi rule anigi makada voice call natana telecom service khudimak Manipur pumbada athing batham kibani order si ngak na chataba mir sing ain gi obe action logani hari Manipur University gi VC Professor Pandey Loktopagi matang da ngasi sathakiba assembly mifam na khanakidaba musuna yaningdaba phongdoke loinana lakadariba ningthokaba nimitta mairoi singna akanba khongjang sangsingani hari musugi office ta pangthokpa paugi mifam amada president Moirangthem Dayamanna ngasi tongan ba civil society singa apunba mifam ama pangthoktuna akanba khongjang sangsinanaba warip lawre musuna kaukiba pung nifuni pangi general strike sawat khiba pumnamakpu thagatpa phongdoke
monsoon session akoi ngasi sitting ahanba numit ki akoi phongkhiba akoi thengnajare adubo hariba monsoon session ahanba phamba sida lairiba Manipur University ki yamna luruba issue se pukhatpiduna khana neinabagi adunaba tanja adu lawdabagi masa ka akoi thengnajare loina na tongan ba lairiba akoi gi political party singna wafam asigi matangna pukhalakanda akoi gi assembly asida akoi gi ware ama lawrtabana maram orakanda lakadoriba akoi monday numita phangdoriba matangi sitting asida di akoi Manipur University Students Union gi maikaidagi akoi Manipur Lairiba, Koi support of Viriba Prazamiang, Loina Rakanda, Asigunova, Matangi sitting as a Tugaja. MU की वाइस चांसलर AP पांडे लौथो हाइना संगशिलिबा खोंजंगदा देसांग सेक्रेटरी जनरल चित्रल ओइनाम असोप नंगन खिबा महिरोय कया फुबदगी सोखनबा पुलिस की काय हेनबा थवोंग वर्किंग कमिटी ऑफ अपुन बलुपना कन यानिंगदबा फोंगदुख्रे Liberty Assistant Coordinating Publicity Secretary Andrew Pasandra Thokpa Cherol Amana Mahiroi Singna Changsiliba Khongjang Nimit Yangkhaini Henjilakle Khongjang asi Mahiroi Khunai gi oidre Manipur Miyam Apunbagi Khongjang oirakle Masi Fawbada Center amasung State Government na Haksinna Lobagi Mami Tadabagum Tawi Masida Mangjagadoriba si Lengak Nate Tungi Yumbi Oirakadoriba Khongjang Sangsiliba Mahiroi Singni अथुबा मतमदा महरोय सिंगी डिमांड पिथोपियु वाइस चांसलर की मथक्ता मियामना संगशिलक खोंजंगदा अपुनबा लुपना सगतकनी अमरमदा लालिबा जुलाई कुलुमदोइदा केसामपाट लाइरेंबी कम्युनिटी हॉलदा रविना अमसुंग सजित के मापलक सुबनिंग सिंह कुमोन पांगथक दौरिबा सि येंगलगा निमित असिदा बन जनरल स्ट्राइक तौबुदनबा अपील तौरे छात्र के पुंसी कलु छात्रदा खुद थाबा यानिंगदे अथुबा मतमदा वीसी पांडे ट्रांसफर तौबियु अमदे बॉयकॉट तौबियु हाइना ngasi CC Higher Secondary School, Ibotonsna Higher Secondary School, Johnston Higher Secondary School, Amadi TZ Higher Secondary School की माहिरोई सिंगना Johnston Higher Secondary School में मांगदा वाकनिफम चटक्रे CC Higher Secondary School की Secretary General रोशना BC की फंगा माहिरोई सिंगी पुंसीगा कनाने हेना मरु ओइबगे हाइबा मुन्ना खंथरगा लेंगाकना खोंग थांगबियु हाइखे अखोई स्कूल बॉयकॉट तब हायर सेकेंडरी स्कूल कॉलेज नचिंब लोना शटडाउन तहनबा थोंगी अखोई लाइक तम फंगनबीयु अखोई वाइस चांसलर से सिंदोक्पीयु करीगुंबा सिगी मखा ताना इहो असि लोसनबीद्रब तारगदि हायर सेकेंडरी सिंगसु याउना अकनबा एजुकेशन क्या मरुम चंगजरकनी मियाम की पुंसी कयागा वाइस चांसलर की फम अमगा सिनगदौरिबनो हाइबसि गवर्नमेंट दा फंगजरिबा वाफम अमनी Pungni Funipangi Mushuna Kaukiba General Strike Chatkiba Hingyada Loikraba Matung Dangasi Angan Bayutagi Hauna Miyamna Kwaraman Katilda Port Jay Labalakna Duna Kwaraman Katilda Hana Dagi Hena Meet Chilling Cherakta Mirkrana Infal the curfew Lautokre Haibatonga Amasandorak Padagi Miyam da Chowna Kudung Sadaba Magnan Crep Maike Kayadagi Mirkana ISTV News Star Infal the curfew Lautokli Basi Chumbra Haina Masin Kangana Kol Kayalake Mushuna Sata ki bapung ni Funipan ki General Strike ki manung chana ngarang nimidang Imphal yauna tongan ba mafam kayada Meragi Khomsat Chatuna Manipur University ki Vice Chancellor AP Pandey bu lokto haina davi tawkre Uripok Chagolban Tidim Road Khurai Singjamai Maikaida Myoy Kayana Meragi Khomsat Chatke Singjamai Bazar dagina Manipur University Gate Fawbagi marakta Khongjang Sangshiliba Singa Police ka chawna muknabadagi Police na miyam adu tankhaina ba honabada tear gas cell sing kapke Khongjang Sangshiliba Singi Maikaidagi Police Tamna Nungna Thomzilake Nung Tharakpada Manipur Rifles ki Deputy Commandant Amagi Gari Akayatu Thoke Mafam Kharada Police ka Muknaba Thokpadagi Police na miyam adu control Tongnana Bakonabada tear gas kapada asopan nangba yauke Imphal East District ki manung chanba faknung chingarel sawongbung na chingba mafam kaya da su ngarang nimidang Meragi Khomsat chatkre Kumbi College Students Union Kumbi Apunba Nupilub amadi Kumbi gi Club Local Organization kaya na sinduna Musugi General Strike chawgatuna ngarang nimidang Kumbi gi akoibada Meragi Khomsat chatkre Kumbi Bazar Fawraga Kumbi Lamlong Thong taraba matungda Kumbi Police Station tamna lakpada Lamlong da police na thatuna makha na chalan khide Miyamna Khongjang Sangsinbada hingsa yaudana Manipur Police na appeal tawre ngasi Imphal West SP gi conference hall da pangthokiba pau gi mifam amada IGP Clay Khongsaina hauzik miyam gi akanba ihau chathare ihau asida Manipur Police amadi miyam gi marakta pamdaba thokdok thoktana ba Khongjang Sangsinbada democratic oiba mawong da Khongjang chathabiu nimidang gi matamda Maira
rally chalingaida rally adubu support tawba na kayana nisa sijinaduna khongjang changsilakpada pamdaba thodok hek thorakpa yabagi phibam thengnei atengu matamda mayumda hanjarakpa miyambu khongjang changsiliba singna phubi bachaibiba sina amuka hena nungai handaba fawle khongjang changsilba matamda yuknungthilgi matamda chathabiu haina appeal tawke. Any protest tawga have kanda it should be done democratically adum permission lobio the daytime da sit in protest orasu ama orasu so long as akoigi government designate tawba silent zone na taba atei jaga da adum loina permission yaw na tawba mayam ama leibani akoina appeal tawjaning badi madum basu tawhanninge. Amaramda ngasigi pawgi mifam aduda DIG Jayanta Imphal West ki SP Jogasandra Haubizam amade Imphal East ki SP K Megasandra Susaruk yake DIG Jayanta na miyamna democratic right ki matung ina khongjang sangsinbada Manipur police na namthanaba honaba leite police miyam ki leibani democracy satbat lam oiraga su public ki lan thum ngakpa police ki mathawni khongjang sangsinbada miyam ki lan thum mang takpa phibam laklabadi madubu thingba haibasi police ki thaudang oibana madubu ngak senaba hotnabani miyam gi iho manungda amana amabu kanano haiba khantaba ngamhodabana pamdaba thodok hek thorakpa su yaure asiguma thawang asi thoroktanaba miyamna niyom chumna khongjang chathabiu haike. Democratic right nama mina mana exercise tawdu da police nak madu namthaba sulai leite police ki tawaibu regulate tawdani mawong marin naina karmaina protest tawge karmaina noigi apen da phongdoke habdu akoina madu da mateng pangmawani akoina repressive measure lorga tawiyaro ada tawiyaro na dubda forces na tawgi wa madugi wa country police ta leitabani. Imphal East amasung West ki SP na miyamna khongjang chathadingaida mi kharana nisa charaga ihau saruk yarakpa yaudaba nate asigumba thawang asina police amadi micham kaya aso open thoalakpa yai ima idol singna icham samna mairagi rally saruk yaringaida nha kaya na nauri kapa nung thaba asina ihau adubu lana chathakiduna aso open yaurakpada miyamna police pu lana ohangani ngarang Manipur University ki mairoi singna khongjang chathadingaida nisa puduna chalamba kaya phagatki Fagalaba Mairoi Singh asi court ta putoktuna matungda tawdanaba court na khanganbaga loinana thadokhibasu yaukre haike. Yam provocative way da amasung chaloi da mafam da changjalaga police pu lana putokhinaba aduga koine hena force janana ba honaba adu mai poto mayam na tawbiganu any rally chatpa kotpa leraga su bhap ta na gyan ta na niyom chumna nawina chingba kaptana adagi nung thadana masada akogi gyan tadabi intoxicated oina liquor phajana thakchalaga tholoktana adugumba thabak to tawbidana ba ina press ki thongda mayam da appeal tawjari hauji taliba praja gi khangde any tanba demand se masi min se karamba mong da tawbe government na pi dragana masi obstacle kari lebeino ways and means se khanna minaraga chumai chanmina ba maramdi government na pi ba yaba yatab se tanaba yaba every month da koi miyam gi numit tawdana mama koi gi exchange tawdan view se loin tawna matamni sigi matam se da amana ama thajana jabagi pose amuk hauraga di it will be a trend setter it's a bad trend aduna mayam da appeal tawning badi koi gi people friendly governance policing se lak matam da koi mateng pangnaraga kari yabno do khanaraga thokpa ngaktani. Professor AP Pandey Lokthoknana Basang Shiliba Khongjang All Manipur Arts and Culture Students Union na subapung phana saugatkani haide BC pham lokthoktuba fawba mairoi miyamna changsilakpa khongjang da union asina saruk yarani haide jerak sida Manipur University ki Vice Chancellor AP Pandey lokthokna basang shiliba khongjang asibu saugatpaga loinana mairoi khunai da piriba khudong sadaba asigi moral responsibility lobo oina Lilong Municipal Council Ward number 1 gi Councillor Imran Ahmad BJP primary membership tagi resign tawkre Hiram Sigamari lainana State BJP gi President da Cherol ama pisinkre haide hauziate mabram talokjari Jolip 100% natural syrup amasung capsule yu thakpadagi oirakpa awaba chaitheng hakjangi liver soklakpadagi uchu sengaktaba haksang soktharakpa tumba chaba yaraktaba khong hamba nungairaktaba singbu phanba ngamba amata ngairaba upaidi Jolip syrup amasung capsule diabetes singidamakta Jolip capsule chabiu. A magic mix of chocolate and vanilla marble cakes from Winkies, the cake specialist. Enjoy the tastiest bread in town
Manufactured with the highest quality in the most hygienic bakery in Manipur. White bread from Likla Bakery, now Manipur's favorite bakery. Nati chat lagi ba? Please ay chat lagi ba? Target kasi yan ang ikrabadi. Ado di ma. Amo ka na unang panglaro. Asum tau na mango season na chat krabada. Adum hai na mungkin mango sushiro adum panglaro. Kange da na. Saraswati Coaching Institute Singmirong Khonangkarak Info. Admission open. Class 11 Science Foundation course starting of class 16 July. Medical regular course NEET UG 2019 starting of class 25th July. Special futures. Supply of the study material from Delhi. Weekly test strictly in the NEET pattern. Free students receive secure mark for 80% and above. Hurry, limited seat only. We nourish your futures. I think we should run. At once. Winkies Swiss roll. Yam turabo. Punshibu. Winkies am tadi piudana. Break matung na mayam taram nokchere. Makata wa pauda. Housing Sathari ba Manipur Legislative Assembly gini famda Manipur lengak na. Manipur Liquor Prohibition Amendment Bill 2018 ase Assembly na pass tawkrabadi madu handoktriba fawba akan bakhongjang chathagani haina kadagi General Secretary Dipanjit Ingthozam na phongdukre ngasi kadagi President in charge Hizam Priyokumar na luchingduna Manipur gi Governor amade Chief Minister da aiba chewal pisinduna bill asi puthok handana batakshin ke Memorandum aduda Manipur Sarkar na insolus singamaka chamapal mafdra mathoida Manipur Liquor Prohibition Act semduna Manipur State pu dry state ni haina lauthoke Dry state ni haina lauthokrabasu Manipur da nisagi potlam di mafam khuding da phangni haina palli Manipur Sarkar na masidagi income hegat hangani haina khanba yaroi masina social crime kaya thokhale nupi kaya na mapuroi ba kaina hale nungai na leijaramba imung kaya kangkhong chaiba imung ohelake masida sunatana naha kaya nisagi ipakta tawhali haina palli Kadagi General Secretary Dipanjit Ingthozamna Chief Minister amadi Governor ga unaduna memorandum pibagi kudong saba phangkhide Chief Minister amadi Governor gi Secretary da memorandum adu pisilamke karigumba mifamasi bill asi pass tawkrabadi madubu hanoktriba fawba lepalaita da khongjang chathagani haike Ngasidagi hogodoiba Manipur Assembly gi mifamasi da Manipur Liquor Prohibition Act asi amend tawrakanda Manipur da you legalize tawlaga sunganba yaroi mapanda thadokpa yaroi Yudagi income mayama koi lakane haiba sarkar na tawriba thabak se koi yaba sungong amoy binje pass to kiba ta adi koi masi withdraw tongna ba kan ba koi movement mayama koi changjin jagani koi governor da mari leina ba koi bharat sarkar na singba loina na madulai koi mari leina ba che sa hanging thaba duga Manipur miyam ko khusam narakanda lekai lekai da jaga jaga da koi bill je withdraw tawdi ba kan ba koi agitation kaya changjin jagani Manipur lengak na ngasi Assembly da putokhiba Manipur Liquor Prohibition Amendment Bill 2018 ase pass taw yaroi haina hayeng Manipur gi mafam kudimakta mass rally chatkani haina All Manipur Women Social Reformation and Development Samaj nupi samaj na sinduna ngasi Manipur Press Club ta pangthokpa paumusinga unabada nupi samaj gi President TS Ramani na haikre Manipur Sarkar gi khongthang asi yaba ngamloi bill asi karigumba pass tawrabadi mairik pidagi maijawbi olakani haike Sai su mayam ma si na khotna tawriba for na chariba yu na si ba tawje kai do bata si no kam tawi no kai do si ge na khanana ba di tawraga no yu mai pham ne na yu yo ba gi permission pi ba mi pham bam mi ka yong bi no adu lam khodik mak ta gi imai bien sha yu na mang da na noi na namitam na pita na khang hi mayam lo kari kung pass tawra ba di nupi khudam mak yu tikna ba loi na thora ka da bani angalo taw ba da bani lam da lai ba ismai bien jing puna mak isawan di mai ra pai bi puna mak mas le li saksi tunggi mirong da ma isa su ka lau ji Manipur da yugi industry link khatpagi mahutta hana mathau toram laga tawkhidraba industry sing hingat halu haina Manipur People's Party na dabi tawre Party ko office ta pangthokpa pawgi mifam amada President Oinam Jugindrona MPP na lengak pairingai da loitang khunau da spinning mill hundung da cement factory wangbal da sugar mill jeribam da bamboo chipping plant chingba lingkhatlami labuk tagi larok ahum dagi tadana lau panba yanana ba dam amadi baras kaya saramlabasu mathau amata tawdre makoi singasi hingat halaga narol kaya thabak tawbu ngamgani yugi industries lingkhatlaga narol kaya amangba oigani haike liquor gi siguma bill ma pass tono honawi muhurta sidana leiba spinning mill hundungi cement factory jiri gi bamboo chipping ji paper mill non thogiba lawrok amkhak lom badagi multiple coping tonaba
मणिपुर पीपल पार्टी ने मतम दाम कया अदुगा बेरेस क्या साधना होनर मिसे मसी हिंगललगा मणिपुर की नारोल की खुनाइदा तुंगी आसाम उना थबक तोजहनिंगी लोनना ngasi की बिल मणिपुर लिकर्स एमएमएन बिल 2018 जे मसी एमपीपी ना खक याब ngamloi Manipur Liquor Prohibition Amendment Bill 2018 gi mayukta kan makhongjang lakani haina kadana phongdukre konung mamangda leba lobasik office ta pangthokpa pau gi mifam amada finance secretary takhelamam gichandra mangangna hauji leiri ba lenga asina yu sungana ba thorang tawakliba se lamdam asigi narol singbu mangana ba hona bani hana dagi saba konadana leiri ba lamdam sigi lehaudagi putokpa chengi potok ka hena sijina handuna Sengi awat ba lainana ba sinbani ngangkhai gi wathok yauna lamdam sigi leiri ba issue sing na thaina ba khona ba thawong chathaganu haike मुने पामिसी नसाई पैसा खकीरा पैसा से फंगनबदी अतोप लंबी मैम ले मणिपुर अतोप रिसोर्स मैम तानबे आबा अखोगी फॉरेस्ट प्रोडक्ट ले अतै अतै एग्रीकल्चर की हैंडलूम हैंडीक्राफ्ट की मैम ले मसीदा अखोइना प्रमोट तौरकान मसी मपान एक्सपोर्ट तौबा याबा मैम ले अदु मसी तौदबिदा अखोइना यू योनबा ख उतारगदी मसी याम लाइबक थिबम ओइगनी यू हाबसे संगदुसि कइनो चेंगनी एग्रीकल्चर लैंड सिदा थोइबा फोक्तोकसे मेट्रिक टन लाख 3 मखाय खरे न थोइ सिनबदी कंज्यूमशन दी लाख 5 है ना कोई दरकार होय अदुरगदी अवाट पर लाख मखाय से कोई मपान की सुपर फाइन ना कोई मेली बनी अदुरगदी यू से कोई थादुक प मतमदा मपान की लेरगे हन डिमांड में हम लाख पे है अदुरगदी हजी अखोई चाक तगी यू ने ना मरु होयगदरा Manipur Liquor Prohibition Amendment Bill 2018 says that Assembly na pass tawduna chanaba sunga yaroi haina wakan ifam khurai da leiba Utrayan Theatre da pangthokre kada amadi nongpok lengak apun batlo apun banupi lob Imphal East na sinma thoramadu da nupi lob sigi president Y memana Assembly session da bill ase Manipur miyamgi tungi yenglaga pass tawbiganu yu sunglaga mapan da thadokuna sel tangani haibasi achumba oiroi miyamna pamda thabak lengak na tawbiganu haike Hauji mak kayam ware khoi border pillar sigi kayam ware framework agreement sigi kayam ware ILP sugi kayam ware waring ai mathakta huina sig aga leiraba khoi bo tata gari na muktak ke ji bo khoi yabam tok prai ba yu sunga yo laga tata gari na ima noi punamak se takai rage ai ba se khoi yagadrai ba khoi yabang amoy khoi gi hanura ba ima khoi gi singli ji de I actually ba ma kai yu sungba sungya mak yaroi Udagi taraktuna makhong tektuna Janems ta thamari rom laying duna leirakpa nongpok sanjen mamdagi en bobi laying bada changba sel sing pithok pangam da badagi anaba pharabasu disas to bangam dana leiriba asida selgi tengbang oina lupa lesing yang khai taruk tengbang kol awaba mateng panglusi haibalup asina ngasi mateng pikre masigi matang da tengbang kol gi member ke ovitna leita lairaba ama oibana bobi na laying bada changba selfam sing adu yaman badagi mayumda hanba ngamdaba ase yenglaga lup asina nongpok sanjen mamda leiba langai dagi selgi mateng kharaga loinana mateng pibani haike हाइरिबा फार्म असिदगी महाकना चौरांगना अखोगी 10,000 गुमा खोई मतेंग तौबिरई प्लस लोइना अखोगी तेमांगखोल की मेंबर मयामना अंगम अखोई कनो चे कंट्रीब्यूशन तौनरगा हाइरिबा म्यूए सिगी हाइरिबदी पेशेल सिगी माकी अखोई डिसास तौनबगी फार्मेसी पेमेंट से अखोई पिजबने Community Network for Empowerment Konna Max ka chatminariba NGO Forum Babina Diagnostic amadi Health Services ka loinana World Hepatitis Day ga mari leinana Healthy Liver Festival tha ma chupna pangthok lagani haina kon gi convener Nolini Kantana phongdokre Festival asigi manung da Hepatitis B amadi C gi matang da awareness pibaga loinana NGO singda training pigani Photo competition exhibition quiz Hepatitis B amasung C screening to yauna IEC material sing yentopaki thabak supang thokani festival asigi maru oiba pandam de hepatitis B amadi C gi matang da miyam da hena bab tahana ba hona ba maru oina drug kapa singi marakta hepatitis C gi chang wangkhalagli ba asigi matang da test to ba amadi layeng bagi awareness piba Manipur da hauzik hepatitis C gi oiba thausil ama semna bagi thaurang lokhatpana chingba singni mana makhatana hauzik phawada Manipur gi oina hepatitis B amadi C gi oina screening lising ahum chama mudra taruk tawada mioi lising ama chatret kuntaruk positive oiba thengna kre masigi manungda mioi chamri taramari da mapung phaba treatment piduna kyo to kre Manipur da hepatitis B amadi C gi oiba
campaign asi ingcholu singani tarani thoidagi hauduna lakhibani adubu hauji fawbada government na masigi matangda chap chaba thausil ama lokatpadi leitri phongdukhe hairaga leibaduna koi hepatitis sina misi mina thon bagi sangsi adugi matik hengalakpadagi konna 2012 tagi manipur da hepatitis C ki campaign se tawraga lai handakti khoina max ki lairiba NGO yankhai mari ki forum amadi khoigi konna sangsa leiba screening camp ta asoba thodang lawiriba babina diagnostic ka khusam nazaraga sigi campaign se sangsan jabani Jawaharlal Nehru Manipur Dance Academy Imphal na Ratha Jatra Gamari Leinana Kang Kumai gi Thoram Academy asida pangthukre Kumai asida S Thanel Academy asigi VC Professor Antombi Pradhan Guru Singna saruk yake Kumai asigi sarukama oina nupa amadi nupi gi khubak isegi thoram su pangthukhe Padmasri S Thanel na matamama da Manipur da laikai khungang kaya da khubak isai tamnarami amadi saknarami adubu ngasidi masi musilakpagi phibam da leire Sangit Natak Academy New Delhi nasu Nat ki lejaramba thoram sing mutkidanaba honagadabani haiba policy su leidi Dance Academy na kubak isaibu mutkidanaba honaba sei pukning thawatningai ni Manipur Sarkar madi Art and Culture Department na kubak isai gi program kaya lakwat haningbagi apamba phongdukhe lai wan lambi magi mo to ba le ba bha ya sin si mo do angang sing ji mo ko te su le ho ba akoi ki sum chai ta ku ngo su le ma ngi ba ka ro ni akoi si ka ri ai ni akan mo u bi chap pan da ne ba si da je academy na su mai na sai gu bi cha sai da tai de to de su academy de ko ting de le ni hai ba ma si ku na ko kon de ba to ba si am phai Thasigi tang tara mathoidagi hauduna Manipur da leiriba BDF personnel singna makhoigi khusumal matamga chanaba mawongda hengatuna piu haiba davida BDF personnel singna khulai thadoktuna masa masagi duty tawdana khongjang sangsilakpagi saruk ama oina ngasi Imphal East District VDF Welfare Association sinduna wangkhai ketil asangbi community hall da wakan fam phamkre wakan fam aduda saruk yakiba Imphal East District VDF Welfare Association ki president Aljas Laishramna Hayeng Manipur da leiriba BDF personnel singi oiba apunba mifam ama phamduna tongan ba warep sing loragani karigumba lengaga sina BDF singna taliba demand sing pitoktrabadi BDF personnel singna masa mathanta sizaba yauna makal maka kya gi khongjang changsinana ba sem sari haina phonglorakhe ji matangi sunaba tolo pibiyo akoi imung manung puri bani sa itu isa kaya ama ko jo le su tami bani akoi da pidi bol pal sing tapsina karamba mong da isa singbu admission tawraga asuk tang rabo le ki mamal notebook ki mamal adagi instrument kaya gi loina khangbira bani government haidra ga suma kuptana asi khanda biraga macha manaw le khanbira ga gi khone taliba demand se matang machuna batlo pibiyo ha bani MSU Urembam branch na handak haidokiba class 10 amadi 12 exam da Urembam gi oina ma kwang na phanglak mairoi singda manama thumpidu na pungning thawat kre Sagol tong madalaiba recent higher secondary school da pangthokiba thoram da ex MLA Konthojam Sarad MSU headquarter gi secretary general Soibam Anil Urembam Jilla Parishad member TS Niramani Pradhan M Devensu Sarukyake Housing Manipur University gi VC ga mari lainana thokliba wathok amade handakta haidokiba class 10 exam da mark pibagi matangda thorakliba wathok singasi mari lainaba authority singna athuba matamda loishinbinaba All Manipur Recognized Private School Welfare Association gi general secretary Laishram Joina phonglorakle Manipur Press Club da Pawmi singa unaba aduda magna makhatana mushu muta amadi mushana sangchiliba khongjangasi association na mapung phana sagutkani amaromda Manipur University ki wathoga sigi matangda mairoi singi loop ama oiriba Reformist Students Front na school sing class tawba thingbagi khongjang sangsinana ba lawrakliba khongthang ase mairoi singi yengbiduna komthokpiu tungi yumbi oigadoriba mairoi singna school kabada athingba pibiganu MU gi khongjang asigi manungchana association asigi makhada leiba school singda nimit khudingi yaningdabagi kholaw lawgani VC lokthokpagi wafam mapung phana sawatkani association na wathok sing asiga mari lainana chief minister education minister amadi mari lainaba miyoi singda memorandum piduna takshilagani haike tongan ba leba ki issue singda satharakpa tongan ba strike genuine strike amadi tongan ba agitation singda aikogi mahiloising sing asi komthokpiu loinana tungi asagi yumbi ogedriba mairoi sing asida amadi tongan ba wakal mapung phadriba mairoi sing asida asugmaba makalgi mami asi tahanbiduna ba aikogi iramda masi tongan ba loop singi mafamda All Manipur Recognized Private School Welfare Association na thamjari
Kunithoi Suba Sector Assam Rifles ki Kadam Tala Battalion amasung Manipur Police ki apunba kangbu amana Jelyangrong United Front Kamson gi Kadar ahum Ramgaizang Part 1 dagi fare hari Phagalaba makoi ahum adudi Agung Jeme Chai Kuntaruk Nagaland gi Jalukai Khul dagini Ajiu Pame Chai Kuntrahumdoi Nagaland gi Baishunpui Khul amasung Haishui Pamai Chai Kuntaruk Assam gi Dima Hasau dagi Dima Hasaugi Mahur Khul dagini Makoi dagi rifle ama magazine ani pistol ama maruga konana fangne hari Hauzi amuka na tenma brand lok jadi Papa Quick zone gidi tatatis college di mamal suma phang kuding chamane yo suma ngaro pista salabni na adu suma takta superlink footing gi offer me amun piri sidi tas electric run no sin bagum na yoti sin ya dudi sanagi mohut yang na sin ya I think they are going to get us. Indeed, indeed. I think they are going to finish us. I think we should run. At once. Winky's Swiss Roll. Yam turabo. Winshibu, Winky samta di piudana. Booking open for office spaces and retail. The key features are retail shops and cafes, exclusive space for offices and the 5th floor, power backup, modern security system, adequate firefighting system, automatic lift, ladies and gents washroom. For further details, please contact the Swan Tower, MT Avenue, Imphal. Contact number 70852-75110. Email us at swantowerarcade@gmail.com. Nati chat lagi ba? Please ay chat lagi ba? Election ki matam loy krabadi adu tuma amu unaru phangaro asum tawna mango season na chatrabada adum haina Winky's mango Swiss rolls adum phanglaro thange Break ki matungda mayam amuka na taram nokchari makata pauda Manipur da lairiba madrasa kuntrada general education takpinaba laukiba oja chamayang khagi regularization order atubada pibiu haina all Manipur Madrasa Modernization Teachers Welfare Association ki president MD Abdul Jawana phongdorakle Manipur Press Club ta Paumi Singa unaba adu damak na makatana Madrasa School Singda General Education takpinaba oja chamayang khai lobagi interview ase ing solution tara da pangthuktuna ing solution tara mathoi da result haidoktuna oja singa sikhan kibani Matamduda contract oja ama oina thabak tawduna laglaba tungda ing solution tara taruke November 13 da cabinet mifam amana warip lawduna khallaba oja sing adubu regular tahanbagi ayaba piramlabani adubu hauze fawba regular tarabasu madugi oiba order sing dipibidre paliba lenga asinasu hiramasigi matangda thajaba pibaga loinana makhatana re-verification tawba darkar oi haibadagi pumnamak verification tawbu loikrabani maramaduna athuba matamda regularization order pibiu amaramda hiramasiga mari lainana Wakaf Board ki chairman oiriba MD Fazul Rahimna yengsin bibagi mahutta yengduna leire maram aduna mahagasi Wakaf Board Act 1995 section A gi matungina board ki chairman famdagi lokthokadabani lagliba July 13 fawbagi manungda mahakpu lokthoktrabadi association na makal maka kayagi khongjang chaksilagani haike DPC ama tawraba adu DPC dugi makhada result haidoktuna join tawduna appointment pidana matam sangna duty tawduna laiba oja singina karigidamak ngasi phawba regulation gi process adu namsinduna thambibano masigi che lenga ga sina amadi department na yengchillaga athu matamda masigi fact finding ama puthokpa darkar lei habise akhoi gi association maikai degi thamjari Tare suba pe yauna tongan ba charter of demand sing JCM to amasung MGO na luchingli ba khongjang sagatuna ngasi lamphel patle ba Directorate of State Council Educational Research and Training SCRT ge staff singna wakani fam chatakre Wakari Famadu da Sarugya Kiba SCRT Employee Association ki Secretary MD Sanayaina Manipur Sarkar na pifam thokpa 7 pay atubada pitokpiu demand asi phangriba phawba JCM to kamadi MGO na changsilakpa khongjang mapung phana sagotkani haike Satariba dharna asi 7 pay PBU haibani adu 7 pay chi makoi ki janakhiba federal party ki janakhiba adu madya khoi yaba ngamjaro hai Bharat Sarkar ki Sentang Makhada Sakhiba Integrated Check Post Taba Lambi asi sembidabana nongmagi sokshilakli Indo-Myanmar Friendship Bridge tagi Integrated Check Post ki main gate fawbagi lambi asi mamangda sangagani haina tawramba matamda lambi asi semkrabasu amukhana sembagi tangai fadaba leire
इंटीग्रेटेड चेक पोस्ट असिगी सेमखिबा बाईपास रोड की फिबमसु यामना फत्रे नोंग सुबा मतमदना अमुका हेना चतोक चसिन तौबदा खुदोंग साद्रे हारे खागेमपल्ली पनखा नानपी थोंगदगी कोंजेंगबम जयंत कौबा चही निफुरम सुरबा मी अमा था असिगी तरा तरेट की अयुक्ता युमदगी थोखिबदगी मफम खंगदना मांगख्रे मियोसी फुट मंगा इंची अहुम वांगी मसा पाई कुले कुचुनी ममाई सांगी मांगना थोखिबा मतमदा असंग मचुगी टी शर्ट अमा लिटखी ई मचुगी हाफ पेंट अमा सेटखी कनागुमना महाकपु थेंगनरबदी मनाकनकपा पुलिस स्टेशन नत्रगा मोबाइल नंबर 9862767820 दा पाउ पिबियु हारे हौजे सानबगी पाउ लौविरसे ngasi sanagi pauda khumuzam amutombi sing ning sing ahan set level men's open volleyball tournament mayang infal khuman youth association sinduna khuman mini stadium mayang infal contracta hanagi deputy chief minister gaikhangam na hodokre tharamaduda mla joy kishan hanagi minister ks ratan kumar all manipur volleyball association ge secretary l baleshwar su saruk yake tha asigi kulumde fawba pangthokadoriba tournament asida team taret na saruk yari केस रतन कुमार ना माकी अपोक्पा अमुतोंबी ओजा अमा ओइना महिरोई सिंगी खनबा चिंगतम खेनाबा थमदना थबक तौरंखे पॉलिटिशियन अमा ओइना कथोकपगा लोइनना मियामगी थबक तौदुना डेप्यूटी चीफ मिनिस्टर फाबो ओइरंखे एमएलए केस जोय किशना सानरोई सिंगना डिसिप्लिन लेना खोनबा कलबदी सोइदना माई पाकनी हाइखे हानगी डेप्यूटी चीफ मिनिस्टर गायखंगमना हौजिक लेबा की इशू सिंग मिपाइनिंगाई ओरकलिबा असिदा वायलेंस यावदना खोंफम चेतना थेंगनमिनबगी मतम ओरकले MU की वाथोक्ता VC कंखटलिबा सिटीजनशिप अमेंडमेंट बिल अमदे फ्रेमवर्क एग्रीमेंट की मतंगदा स्टेटस सी करी ओइगनी मिपाइबा फावरे हाइखे sports has education, of course, at the property of someone else, someone else, now the without someone's party of the community, and the tournament asigi ngasi sanaki ba ahanba match da YDO tongthamna NYDC khaidembu set ahum ama MPS na ba khelam felbu ahum ani mikhia mayang imphal na YMBO herangwei thong amasung ba khelam fel na NYDC khaidembu set ahum sinoda thoikre makata na sanabagi pawbre ning thojamdagi fangbigani Greenland Academy Paubite ki Sanaroi TS Nawaz Khan Golani Sanduna Awang Lekin Tabi Junior High School bu Mighty Pirabasu Paubite ki Sanaroi jersey number Konitoi goalkeeper Masagi Asingba Aadhar card Weram Dabadagi Organizing Committee na Greenland Academy Paubite tournament gi tanthokre Awang Lekin Tabi Junior High School Mai Paktuna tournament asigi semi final sangkre DYASO Imphal West District na sinduna ngasidagi Khomalampa Artificial Turf Ground da sahi tramri makhagi nupa masagi amadi sahi tratet makhagi nupa masagi yangkhai mapal suba Imphal West District level Subrto Mukherjee football tournament hokre school manga na saruk yaduna sahi tramri makhagi nupa masagi ngasi sanakiba ahanba match da Greenland Academy Paubitek na Awang Lekin Tabi Junior High School bu goal ani sinoda mighty bapi khibani tournament asigi medical setup ta organizing committee na Aadhar card ki asingba sanaroi sakhangduna sanabagi ayaba piraba matungda committee gi miwi singna singnabadagi makhata na thijenbada atopa ama sananambadagi Greenland Academy Paubitek tournament asidagi organizing committee na tanthokkhibani hayeng nungtil pung ani makhai tabada ahanba semifinal match oina Nungsup Imphal Sagol Tongba Higher Secondary School Sagol Tongba Madi Little Master English School Samurauga Sanagani Ani Suba semifinal match nungtilpung ahunga minute nipumanga chatpada Awang Lekin Tabi Junior High School Lamadi City Higher Secondary School Mayang Imphal ga Sanagani
अमरोमदा डिस्ट्रिक्ट असिना सिंधुना ngasi स्कूल तरेना सरु यादुना चथरिबा सही 13 मखागी नुपा मसागी सानखिबा अहानबा मेट्सा नीलमणि इंग्लिश स्कूल मयांग इम्फालना मॉडल हायर सेकेंडरी स्कूल तागेल बुगोल अहुम सिनोदा माइटिबा पिदुना सेमीफाइनल संख्रे मेट्स असिदा माइ पाखिबा नीलमणि इंग्लिश स्कूल मयांग इम्फालगी गोल अहुम अदु CIS जोन ना गोल अनि अमदी M Arundas na goal amba chanduna mai pakhibani ani shuba मेट्स की सानखिबदा ह्यूमन रिसोर्स डेवलपमेंट घरी ना कोंजेंग लेkai हाई स्कूल बु गोल अनि अमदा माइटिबु पिदुना सेमीफाइनल संख्रे ह्यूमन रिसोर्स डेवलपमेंट घरी की माइ पाखिबि गोल अनि अदु गैजांगलुंग अमदी पाउलिन खालुंगना सनखी मेट्स असिदा माइटि खिबा कोंजेंग लेkai हाई स्कूल की अमतंगर बु गोल अदुना ग्वाइबिटर ना सनखिबनी अहुम सुबा मेट्स की सानखिबदना सनम थंबो हायर सेकेंडरी स्कूल मयांग इम्फाल ना कम्प्रिहेंसिव कन्वीनियंट स्कूल कोंजेंग लेkai गोल मरी सिनोदा माइटिबु पिदुना सेमीफाइनल संख्रे सनम थंबो हायर सेकेंडरी स्कूल मयांग इम्फाल की माइ पाखिबि गोल सिंगदु एन लॉरेंस ना गोल अनि सनखी अतोप गोल अनि अदुना बोरिस वहेंगबम अमदी PS दिनेश ना सनखिबनी टूर्नामेंट असिगी अहानब सेमीफाइनल मैच साइंग अयुक पुंग 3 ताबदा लिटन मास्टर हायर सेकेंडरी स्कूल सामरो अमदी नीलमणि इंग्लिश स्कूल मयांग इम्फाल गा सानगनी अनि सुबह सेमीफाइनल मैच साइंग अयुक पुंग 9 मखाई ताबदा ह्यूमन रिसोर्स डेवलपमेंट घरी अमदी सनम थंबो हायर सेकेंडरी स्कूल मयांग इम्फाल गा सानगनी साइक्लोन थांगमैबन्ना रिज नगमापाल बु माइटिबु पिदुना अनिसुबा MCA लुवांग पोपटी 20 ट्रॉफी की सेमीफाइनल संख्रे मणिपुर क्रिकेट एसोसिएशन सिंधुना ममांग थागी तांग कुनमा थोइदि की टीम कुन सरुक यादुना लुवांग संगमगी लुवांग पोप क्रिकेट स्टेडियम द सथरिबा अनिसुबा MCA लुवांग पोपटी 20 ट्रॉफी की ngasi sanakhiba ahum suba quarter final match sa cyclone थांगमैबन्ना रिज नगमापाल बु विकेट निपाल द माइटिबु पिदुना सेमीफाइनल संखिबनी मैच असिदा रिज नगमापाल टॉस ngamduna ahanba betting tawkhibada apiba over kunda wicket manga turaga run samga supna mapal lawkhi masigi pakhumda ani suba betting tawkhiba cyclone thangmaibanna over tarateret ka ball ani da wicket ani khak turaga apiba target adu yogduna match asi mai pakhibani match asida cyclone thangmaiban gi sanaroi akshay kumar na wicket ama amadi ball kunmanga dadan kumapal lawduna man of the match takhi Sathariba trophy asigi mari suba roiba quarter final match saying ayupung mapal tabada PTRC pasoi amadi traukwa kaithelga sanagani ani suba match ayupung 13 tabada ahanba semi final match sanagani थासी तांग कुंतरुक्तगी कुमापन फावबा केरला की काशी कुदे द पांगथोकदोरिबा मास्टर नेशनल मैन एंड वुमेन पावर लिफ्टिंग चैंपियनशिप द सरुक यागदबा मणिपुर की नुपा मदी नुपी सनरोय ऑफिशियल सिंगी किट सिंग यंतोपकी थोरम ऑल मणिपुर पावर लिफ्टिंग एसोसिएशन सिंधुना एलंगबम लेकै लेरग अचौबा कम्युनिटी हॉल दा पांगथोखरे थोरम असिदा ऑल मणिपुर पावर लिफ्टिंग एसोसिएशन की जनरल सेक्रेटरी NG थोइबा PBB PTC की एडवाइजर एलंगबम बोलेंद्र सु सरुक याखी ब्राइटर क्लब अवांग पोसमगम खोलेना सिंधुना ममांग थागी तांग कुनमरी दगी टीम कुन्ना ग्रुप मरी थोंगना खाइदोक्तुना क्लब असिगी ग्राउंड सथरिबा तराउंड द शिबस 11 मेंस विलेज ओपन फुटबॉल टूर्नामेंट की ngasi sanakhiba match da ब्राइटर क्लब अवांग पोसमगम खोलेना मदी KKGP काइरंग माइ पाक्तुना सेमीफाइनल संख्रे ngasi sanakhiba quarter final match singda ब्राइटर क्लब अवांग पोसमगम खोलेना AWSC वबगाइबु गोल अनि अमदा माइटिबु पिदुना सेमीफाइनल संखिबनी अतोपा क्वार्टर फाइनल मैच अमदा KKGP काइरंगना कोइरिंगै FC गोल अनि सिनोदा माइटिबु पिदुना सेमीफाइनल संख्रे हयेंग अहानबा सेमीफाइनल मैच ओइना सेमाई FC अमदी KKGP काइरंगा सानगनी थागचरी हौजे अरोइबदा मरोइबा पाउ अमुखना Assembly की नौजू मिफम ngasiदगी हौख्रे मणिपुर यूनिवर्सिटी कनबा पामी मरा लेरमलबदी VC हनखिबा ताबनी हाइना चीफ मिनिस्टर N Biren फोंदोख्रे Assembly की मिफम सांगोंगना बावाफम पुकलकपदा ताबीदे हाइबदगी ऑपोजिशन के MLA सिंह हाउस दगी मपान थोख्रे बिल अहुम पुथोख्रे अमदी गवर्नमेंट ना मोबाइल डाटा इंटरनेट सर्विस लिमिट मंगानी थिंख्रे ngasi goina dia sibina pizaba paw mata solution jare ni tabi riba singba mukahna kurunjare